ꯑꯩꯅꯗꯤ ꯁꯣꯝꯗ ꯑꯣꯇꯣ ꯊꯧꯕꯅꯦꯅ ꯆꯠꯈ꯭ꯔꯅꯤ ꯍꯜꯂꯛꯄꯗ ꯊꯦꯡꯅ ꯍꯜꯂꯛꯑꯕꯅꯤꯅ ꯑꯗꯨꯝ ꯋꯥꯔꯦꯅ ꯄꯣꯊꯥꯔꯦ ꯌꯨꯝꯁꯤꯁꯨ ꯂꯣꯏꯔꯦ ꯀꯅꯥꯝꯇꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯗꯧꯅꯅꯦ ꯃꯣꯠꯄꯗ ꯑꯃꯨꯛ ꯇꯣꯏꯕ ꯅꯥꯄꯤꯁꯤꯁꯨ ꯁꯣꯡꯕꯅ ꯂꯣꯏꯔꯕꯅꯤ ꯔꯥꯅꯤꯁꯨ ꯁꯪꯕ ꯀꯥꯟꯗ ꯈꯔꯗꯤ ꯁꯦꯡꯗꯣꯛꯄ ꯌꯥꯕꯅꯤ ꯃꯥꯁꯨꯅꯦ ꯍꯦꯛꯇ ꯁꯦꯡꯗꯣꯛꯇꯦ ꯂꯣꯏꯔꯦ ꯃꯤ ꯑꯎꯕꯅꯒ ꯎꯔꯗꯤꯅꯦ ꯌꯨꯝꯅꯦꯒ ꯍꯥꯏꯔꯔꯣꯏ ꯐꯅꯌꯥꯝꯗꯤ ꯀꯨꯏꯔꯦꯍꯦ ꯔꯥꯅꯤꯅ ꯆꯥꯛ ꯂꯣꯏꯔꯦ ꯊꯤꯔꯒꯦ ꯉꯁꯥꯏꯗꯩꯅꯤ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯑꯣꯇꯣ ꯊꯧꯕꯅꯦꯁꯦ ꯃꯥ ꯈꯪꯗ꯭ꯔꯖꯥꯠꯂꯥ ꯍꯥꯏꯕꯅꯤꯗ ꯑꯌꯨꯛꯀꯤ ꯑꯣꯐꯤꯁ ꯆꯠꯅꯕꯒꯤ ꯃꯇꯝ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯆꯠꯅꯕꯒꯤ ꯃꯇꯝꯁꯤꯗꯗꯤ ꯃꯤꯁꯦ ꯐꯖꯅ ꯑꯗꯨꯝ ꯇꯣꯡꯉꯦ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤꯕꯣ ꯑꯁꯤ ꯑꯃꯨꯛ ꯐꯣꯟ ꯃꯦꯠꯇꯅ ꯂꯩꯔꯝꯗꯣꯏꯅꯦꯕꯁꯦ ꯑꯩꯗꯤꯕ ngare urubada nangbu thamoy sisu satkre nungsinakda khamzabasu ngamhodare makhani kaugre tamo Rani sak thiraba haibani nangbo o amase amul lawre haiba auto thoba sattoini atti aina ne bluetooth hapise nakongda thabak tongna ibani wai saba yana nabane ba aina thoi lei haline haiba khoi tamoda ado sak thiro na law le haiba amte thiro ge ngatang le ramo ko dugam sa azeba asije amte thadok trodine ibani no wari sna ba yam ye le haiba am thadogige ko katang ꯉꯥꯏꯔꯝꯃꯣ ꯇꯥꯃꯣ ꯀꯣ ꯑꯣ ꯐꯃꯨꯡꯁꯤꯗ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯕꯣ ꯅꯠꯇꯦ ꯑꯩ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯀꯔꯤꯅꯣꯕ ꯇꯧꯔꯤꯁꯦ ꯅꯪꯒꯤ ꯐꯣꯟꯗꯣ ꯈꯔ ꯍꯦꯟꯃꯜꯂꯦ ꯀꯣ ꯌꯥꯝ ꯍꯦꯟꯃꯜꯂꯦ ꯌꯥꯝ ꯊꯨꯅ ꯊꯤꯌꯨ ꯂꯥꯎ ꯀꯣ ꯌꯥꯝ ꯊꯨꯅ ꯊꯤꯌꯨ ꯂꯥꯎ ꯑꯩ ꯒꯥꯔꯤꯁꯦ ꯁ꯭ꯇꯥꯔꯠ ꯍꯧꯔꯝꯒꯦ ꯂꯥꯎ ꯌꯥꯝ ꯊꯨꯅ ꯊꯤꯌꯨ ꯂꯥꯎ ꯀꯣ ꯍꯥꯏꯕꯤꯗꯤ ꯍꯥꯏꯔꯤ ꯅꯪ ꯍꯦꯛ ꯇꯧꯔꯒꯅꯦ ꯐꯣꯟ ꯀꯔꯤꯅꯣ ꯈꯪꯗꯦꯕ wari amata nena tana saba ngamba janate o thire sak thiba loire sarula o thengi dine isodam langni karom dong chat khar janu khangdiba e mana goine ishoga langadana sia hey aije thabak chatkadoribani auto thoba chatkadoribani ne aina chatlibase paisa tanbani ko kawgono sauraktana ne ngasi ko hu pharise sauranu zakto zaroba warido yam nungai tawne imanabiga wari sadabasu kuiraba aduda imanabido wari yam nungai khalakpa timing oibadita tawbane ba tamo zakto sa biro thenge harabanina haure ningtham tha sidi hangam na ma haure ningtham thagi jersey amta leigene khalaise koire kalien oirakpane hekta hanba fare handaksu kalien oibana hanbara kedum tawdori fare ado maruki paisa su nangna khara hulamo aina chatpa mai kai thoktre ai thenge ai chatluki ko faja leiramo kawine horene nang sangadi aigi fruit frondo amta sudom uful nam toba loirabane nungtigi uful ngatani auto thobani ne yade kawni ko rani ai chatluki ge he hoi tamo se chatpiroba ai loina sujaram lage marup su hunjaramage phi su sujaramage tamo thengani chatpiroba se thengane ba fare ado nangi nakongdi headphone upido khara thado ko headman leba ai yengbada mit yam nai aida natana ne mi am su mit naramgani headman ko ai chaluki ge nungai re da ai nu bazaki bazimu nungai bani sudre haba hoziti wari se phuda ba yar ni haba saka zaroi da ai ta phone to san ge james da cry sakare my number do bu hello james tabro hello nusibi noi sai jat krabo akhoi sai sune kon kanna phengori maningda adugi taja yengagane aisu mapana tholaini aisune minane mormor yam sonar bazani headphone hapise kaino matu thiraba mana kainaga adu nuksina sumlangi dama khonthi zar su zar kinane adum hapabani isai taba saringi ni aigisu ho pamubo nusibo
ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯆꯠꯈ꯭ꯔꯦ ꯋꯥꯔꯤ ꯅꯨꯡꯁꯤꯕ ꯆꯤꯛꯊꯅꯕ ꯍꯧꯕ ꯌꯥꯔꯅꯤ ꯀꯅꯥꯝꯇꯅ ꯌꯦꯠꯄꯤꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯁ ꯋꯥꯍꯩꯁꯤ ꯐꯥꯎꯗꯤ ꯊꯃꯣꯏꯒꯁꯦ ꯄꯥꯏꯊꯣꯛꯀꯦ ꯇꯧꯏꯍꯦ ꯑꯗꯣ ꯌꯥꯝꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯕꯗꯤ ꯌꯥꯒꯗꯕ ꯃꯥꯟꯗꯦꯕꯨ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯦ ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯀꯨꯏꯅ ꯁꯥꯕꯗꯤ ꯌꯥꯗꯧꯕ ꯃꯥꯟꯗꯦ ꯃꯥꯅ ꯍꯦꯛ ꯆꯤꯡꯅꯈꯤꯕꯗꯅꯦ ꯑꯩ ꯂꯣꯏꯔꯦ ꯑꯗꯨꯝ ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅ ꯃꯥꯁꯨ ꯈꯪꯍꯟꯕ ꯌꯥꯗꯕ ꯍꯥꯏꯕꯒ ꯇꯧꯕꯒꯅꯦ ꯀꯣꯜꯂꯤ ꯒ꯭ꯔꯣꯡꯒ꯭ꯔꯥꯡ ꯇꯧꯈ꯭ꯔꯦ ꯊꯣꯛꯂꯛꯄ ꯃꯥꯜꯂꯦ ꯅꯪ ꯁꯥꯎꯔꯅꯨꯀꯣ ꯔꯥꯅꯤ ꯑꯩ ꯊꯝꯃꯒꯦ ꯑꯩ ꯍꯣꯔꯦꯟ ꯇꯧꯔꯛꯀꯦꯕ ꯀꯣ ꯊꯝꯃꯦ ꯍꯣ ꯅꯨꯡꯁꯤꯕꯤ ꯁꯥꯎꯅꯨꯀꯣ ꯑꯩ ꯍꯣꯔꯦꯟꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯇꯨꯝꯈ꯭ꯔꯀꯥꯟꯗꯅꯦ ꯌꯦꯅꯈꯥꯗꯒꯤ ꯇꯧꯔꯛꯀꯦꯕꯀꯣ ꯊꯝꯃꯦ ꯇꯧꯔꯗꯧꯅꯤ ꯑꯩꯅꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯗꯣꯔꯦ ꯀꯥꯏꯅꯒ ꯇꯧꯔꯛꯑꯗꯤꯅꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨꯅꯦ ꯌꯦꯠꯈ꯭ꯔꯗꯕꯅꯤ 이봉아 ꯑꯩꯁꯨꯅꯦ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯕꯩ ꯋꯥꯅꯤ ꯑꯩꯁꯨꯅꯦ ꯊꯕꯛ ꯃꯌꯥꯝ ꯂꯩꯕꯖꯥꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯃꯇꯝ ꯐꯥꯎꯕ ꯀꯥꯏꯊꯣꯛꯄꯤꯗꯕꯗꯣ ꯍꯣ ꯐꯔꯦ ꯊꯝꯃꯣ ꯅꯨꯄꯤꯗꯨꯅ ꯈꯪꯈ꯭ꯔꯒꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯁꯝꯕꯣꯏꯕ ꯊꯝꯃꯣ ꯑꯩꯁꯨ ꯊꯝꯃꯦ ꯀꯔꯤ ꯗꯥꯎꯅꯣ ꯉꯁꯤꯁꯤꯕꯣ ꯑꯩꯕꯨ ꯍꯟꯕꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯗ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯌꯦꯡꯈꯤꯒꯦꯗ ꯑꯩꯒꯤ ꯔꯥꯅꯤꯅ ꯃꯔꯣꯟ ꯑꯃ ꯃꯉꯛꯁꯝꯗꯒꯤ ꯁꯅꯥꯗꯣ ꯁꯥꯗꯣꯛꯄꯤꯔꯣ ꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯑꯩꯅꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯤꯡꯊꯝꯊꯥꯒꯤ ꯖꯔꯁꯤ ꯑꯃꯠꯇ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯍꯦꯛ ꯉꯝꯗꯦ ꯀꯥꯂꯦꯟ ꯑꯃꯨꯛ ꯌꯧꯁꯜꯂꯛꯇꯣꯔꯤꯁꯦ ꯑꯗꯣ ꯄꯩꯁꯥꯁꯦ ꯈꯔ ꯇꯥꯟꯁꯜꯂꯕꯗꯤ ꯃꯊꯪ ꯊꯥꯗꯗꯤ ꯈꯔ ꯍꯥꯞꯆꯜꯂꯒ ꯁꯅꯥꯗꯣ ꯁꯥꯗꯣꯛꯄꯤꯕ ꯌꯥꯕꯅꯤꯁꯦ ꯑꯩ ꯐꯨꯔꯤꯠ ꯂꯤꯠꯄ ꯂꯤꯠꯇꯕ ꯔꯥꯅꯤꯒꯤ ꯁꯅꯥ ꯁꯥꯗꯕ ꯌꯥꯗꯦ ꯑꯁ ꯃꯤꯁꯤꯁꯨ ꯑꯝꯇ ꯂꯥꯛꯇꯦꯅꯦ ꯁꯤꯕꯨ ꯑꯁ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯤ ꯇꯣꯡꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯌꯨꯝ ꯄꯨꯅꯤ ꯁꯤꯗꯤ ꯑꯁ ꯌꯨꯝꯗꯅ ꯃꯔꯣꯟ ꯑꯃ ꯄꯩꯁꯥ ꯆꯪꯒꯗꯕ ꯉꯥꯛꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯃꯦꯁꯦꯁ ꯊꯥꯔꯛꯏꯅꯦꯅ ꯑꯩꯒꯤ ꯅꯨꯄꯤ ꯆꯪꯂꯛꯑꯦ ꯑꯩꯒꯤ ꯅꯨꯄꯤ ꯇꯨꯝꯗ꯭ꯔꯤ ꯅ ꯃꯁꯤꯗꯩꯁꯤꯗ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯈꯥꯏꯅꯍꯟꯅꯤꯀꯣ ꯉꯁꯤ ꯑꯁ ꯌꯥꯗꯗꯅ ꯇꯧꯔꯤꯅꯦꯃꯤ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯕꯁꯤ ꯃꯉꯥꯏꯔꯦꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯋꯥꯁꯔꯨꯝꯗꯩꯅꯦ ꯍꯥꯏꯕ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯅꯨꯄꯤꯗꯅꯦ ꯀꯣꯏꯁꯪ ꯂꯩꯔꯦ ꯍꯥꯏꯕ ꯑꯩ ꯉꯁꯤꯁꯦ ꯅꯨꯃꯤꯠ ꯁꯨꯔꯕ ꯈꯪꯗꯦꯗ ꯃꯤꯍꯨꯟꯅ ꯃꯤꯍꯨꯟ ꯆꯣꯡꯕꯅꯦꯀꯣ ꯑꯩꯒꯤ ꯅꯨꯄꯤꯅꯅꯦ ꯏꯕꯥꯅꯤ ꯃꯔꯤ ꯂꯩꯅꯩꯌꯦꯁꯦ ꯈꯪꯉꯗꯤꯅꯦ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯁꯥꯊꯤ ꯍꯥꯏꯕ ꯅꯪ ꯐꯖꯅ ꯐꯨꯕꯤꯅꯤꯅ ꯇꯧꯕꯅꯦ ꯑꯗꯣ ꯌꯥꯔꯦꯕ ꯉꯁꯤꯒꯤꯗꯤ ꯐꯖꯅ ꯁꯥꯔꯔꯣꯏꯁꯦ ꯑꯩ ꯃꯤꯍꯨꯟ ꯌꯥꯝ ꯆꯣꯡꯉꯦ ꯍꯌꯦꯡꯗꯣ ꯐꯖꯅ ꯁꯥꯔꯁꯦꯕ ꯑꯩ ꯅꯨꯄꯤ ꯊꯕꯛ ꯆꯠꯇꯕꯅꯤꯅꯅꯦ ꯌꯥꯝ ꯄꯥꯈꯠꯂꯦꯕ ꯊꯝꯃꯒꯦꯀꯣ ꯐꯖꯅ ꯂꯩꯔꯣ ꯑꯁ ꯕꯤꯠꯀ ꯀꯌꯥ ꯂꯩꯇꯦꯗ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯦ ꯇꯧꯔꯤꯁꯦ ꯀꯣꯜ ꯂꯨꯈꯥꯛꯁꯨ ꯐꯦꯡꯗ꯭ꯔꯤ ꯍꯩꯃꯥ ꯀꯥꯎꯔꯦꯅꯦ ꯐꯤ ꯁꯨꯑꯣꯅ ꯍꯥꯏꯕꯗꯨꯁꯨ ꯑꯃꯠꯇ ꯁꯨꯗ꯭ꯔꯤꯕ ꯑꯣ ꯁꯣꯏꯔꯦꯗꯅ ꯉꯁꯤꯗꯤ ꯑꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯔꯨꯞ ꯄꯩꯁꯥ ꯍꯨꯜꯂꯝꯃꯣꯅ ꯍꯥꯏꯕꯅꯦꯃꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯑꯁ ꯐꯥꯏꯅ ꯍꯥꯞꯇꯥꯕꯅꯤꯅ ꯇꯧꯔꯤꯁꯦ ꯑꯩꯁꯤꯗꯤꯕꯀꯣ ꯑꯩꯒꯤ ꯀꯣꯛꯁꯤꯗꯅꯦ ꯅꯨꯄꯥꯅ ꯇꯧ ꯂꯩꯔꯤꯉꯩꯗꯅꯦ ꯂꯣꯏꯅꯃꯛ ꯍꯦꯛ ꯁꯣꯏꯔꯕꯅꯤ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯇꯥꯃꯣꯁꯨ ꯍꯜꯂꯛꯑꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯁ ꯑꯩꯗꯤ ꯈꯣꯟꯊꯤꯁꯦ ꯑꯗꯨꯝ ꯆꯥꯐꯝꯗꯨꯗ ꯂꯩꯕ ꯑꯩ ꯀꯩꯗꯧꯁꯤꯒꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯉꯁꯤꯗꯤ ꯈꯣꯟꯊꯤ ꯐꯖꯅ ꯆꯥꯔꯅꯤ ꯑꯩ ꯉꯁꯤꯗꯤ ꯗ꯭ꯔꯃꯥ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯗ꯭ꯔꯃꯥ ꯇꯧꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯍꯣꯔꯦꯟ ꯆꯥꯛ ꯍꯣꯛꯄ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯆꯔꯥ ꯍꯦꯟꯕꯁꯨ ꯉꯝꯗꯕꯅꯤꯅ ꯇꯥꯃꯣꯅ ꯉꯥꯡꯉꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯔꯅꯤ ꯑꯗꯨꯅ ꯆꯔꯥ ꯍꯦꯟꯕꯁꯨ ꯍꯩꯇ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯅꯥꯁꯤꯟꯅꯔꯒꯦ ꯑꯗꯨꯅ ꯐꯔꯅꯤ ꯑꯩ ꯗ꯭ꯔꯃꯥ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩ ꯗ꯭ꯔꯃꯥ ꯍꯧꯔꯒꯦ ꯂꯥꯛꯄꯨ ꯂꯥꯛꯄ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯃꯈꯣꯟ ꯑꯃ ꯇꯥꯏꯌꯦꯕ ꯑꯩ ꯅꯍꯧꯔꯒꯦ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯅ ꯒꯦꯠꯁꯦ ꯑꯝꯇ ꯍꯥꯡꯇꯣꯛꯎ ꯂꯥꯎꯅ ꯀꯧꯔꯤꯁꯦ ꯃꯅꯥꯅ ꯇꯥꯗꯦꯕ ꯃꯁꯤ ꯃꯥꯒꯤ ꯍꯦꯠꯐꯣꯟ ꯃꯅꯥꯀꯣꯡꯗ ꯎꯞꯄꯤꯗꯣ ꯑꯃꯨꯛ ꯍꯧꯒ꯭ꯔꯖꯥꯠꯂꯣ ꯃꯁꯤꯕꯣ ꯑꯁ ꯀꯩꯗꯧ ꯂꯩꯔꯖꯥꯠꯅꯣ ꯈꯪꯗꯦꯗ ꯃꯁꯤ ꯈꯣꯏꯗꯧꯁꯦ ꯍꯦꯛꯇ ꯊꯤꯠꯍꯟꯕ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯑꯝꯇ ꯆꯪꯉꯒ ꯑꯝꯇ ꯌꯦꯡꯒꯦꯗ ꯑꯩ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤꯅꯦ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯁꯦ ꯐꯣꯟꯁꯤꯗꯅꯦ ꯑꯣꯐꯤꯁ ꯀꯥꯗꯅ ꯑꯗꯨꯝ ꯂꯩꯔꯕꯅꯦ ꯑꯩ ꯅꯨꯄꯤꯁꯦ ꯑꯁ ꯑꯩꯅ ꯃꯔꯣꯟ ꯑꯃ ꯊꯕꯛ ꯆꯠꯊꯣꯛꯄꯒꯅꯦ ꯃꯁꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯝꯗꯅ ꯃꯁꯤ ꯑꯝꯇ ꯌꯦꯡꯉꯨꯒꯦꯗ ꯑꯩ
Hema, haibaga tawbaga sangi emisidi. Ay nasinaba horage. Kog na maron na masikpani. Rani, kasaidagi ayna kawrise nangbu tadabra haibanida. Ate, gesida hangto ulaw na kawbabu tholaktrido kaygino haibanida. Ate, kaidawrage haiba. Tamo, aise kog yamna siktana tawbaneba. Hawgalakkinane phamungdagi hawgalaga mayai kasidane kog ngawkhalaktana phamdarine haiba tamo. Koktudi chikpa tabanine nonga madagina numit taba phawba nakokta uppiba headphone do sudau lokhokte nangdi aduna di chikpa taba natro Tamo kok sikpa khatang nate haiba khwang chu nari ni adagi kok chu sikpa adagi khangde isa se loi chokthare haiba tamo ai se nga sai se tamo da phone to ge torok pani adu isa se ngamanda jana phone to bu ngamdri ni tamo aina hai se asing bani tamo nangadi kri su khangbi de haiba ayam kamning tamo ihe adumaina na sano ngamdre hairadi kanano makawraga phone to holapa yadra mi nangbo as che kuiroise ai guli phat ong leiruge leramo ko fazuna tamo ngai kho kaino tawbani aido maru hanba chatkena tawbani ba aduda kok to ngaw khalaktana ne tamo ai chalodre ba ado yaradi tamo namtang pibiramagera aido tamo isando nungai tadana piba ngamdraba yaradi tamo namta hojik chatpada pibiramo marupsu hundriba pungdi mari tare ni se pung ani nangalo na hairo ado fare fare lupa chani fandi haptabdi yaroi isangam jodi kai vai fare ngasidi mi su yam tongde paisa khra se le moi dori ne tawri se ho fare na ba yardi kari upai lai fain do thido mage duga ne guli khra lerage phajana leramo ko rani phajana leramo ai chalage ko I did drama queen, drama. I beg you couldn't wise. As nas not in a ipuribase, candy wine is a sanaba. Marupsumana hulurani, a small man topody the Pasasumana tanan ba. You won't hold the Basumana on but a candy wine is a drama. I beg sounds it. Kindred, but you say, cra, no, I totally know. One of us some lay up for to have a. Adugai na ko ai digitally se ese thani surabani angang pu pasem ta laba angang pu labadi ai phazaba sa figure mem se loi magani haibani da asi khalra dine sim tangane akoi saina pokpi ba yar dine scary no ai gani se dubu kuri di upai le nu pi wai rurabni na dum pok pata bani sitang nu pa na pu bi ra dine scary no ai gani sangsar se upai le te simadi Hello? Hello? Si ite marani na tabro. Ay naubani. Ite ma spouse kamay haidu no kongre da. Kaino ne. Tamora gudo sida accident hopa lamlong mari pangbuda. Kitang tina so ado tamora guse later ba male. Gari su patana supe. Truck amaga tengjanabane. Ado yaragadi yumda pau hangan go na torokpani tema. Ado habitang lakpiragadi yam nungai tema yam nungai ti tamoraguse hoi tema ite ai thamjarage sona kanda amta question janari hoi tema lakpina ba tawro tema kaisha kanda khanjalunu da koi myam leisidi hoi tema aim da thamgi as khangre da tawrise ngasai taragugi gari dani aina college halakpada hojikta kamai tawino sibo taragu aidi nang si ya base hojik phawba thajade taragu ipuroi bagi soras loi khre hojikti ai yapamba aigi kusi tawba yarani yumsida hojikti ai da James ki manakta leiba yarani taragu se aina kaya nusibati yogdabani ado fareda isorna losan bigiri se yam farabani ai da James ta phone toge Hello, da James. Kedarabino. Tabag yam sin bro. Aina phone tarok pa se tabag yam na kaira baba. Ho kaisu taw dida TV sum yengambane. Nangi khonjal se
ꯇꯥꯗꯕꯁꯨ ꯀꯨꯏꯔꯕ ꯑꯩꯁꯦ ꯇꯥꯅꯤꯡ ꯂꯩꯔꯝꯃꯤꯅꯦ ꯑꯗꯣ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯅꯣꯏ ꯁꯥꯏ ꯂꯩꯇ꯭ꯔꯦꯅ ꯄꯥꯎ ꯇꯥꯏ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯩꯇ꯭ꯔꯤꯅꯣ ꯑꯗꯨꯕꯣ ꯌꯥꯝ ꯉꯛꯑꯦ ꯍꯥꯏꯕꯩꯗꯤ ꯑꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯔꯥꯅꯤ ꯅꯣꯏ ꯁꯥꯏꯗꯣ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯦ ꯅꯪꯒꯤꯗꯃꯛꯇ ꯌꯥꯝ ꯍꯣꯠꯅꯖꯕꯅꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯗꯥ ꯖꯦꯝꯁꯀꯤ ꯅꯨꯄꯤ ꯊꯕꯛ ꯆꯠꯇꯦꯅ ꯋꯥꯔꯤ ꯁꯥꯗꯕꯗꯣ ꯈꯪꯉꯤꯗꯅ ꯏꯕꯥꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯤ ꯁꯥꯏꯗꯅ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯦ ꯃꯔꯨꯞ ꯄꯩꯁꯥ ꯍꯨꯟꯕ ꯆꯠꯀꯗꯕ ꯑꯗꯨꯗ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯃꯔꯨꯞ ꯄꯩꯁꯥ ꯍꯨꯟꯕꯁꯨ ꯆꯠꯍꯧꯗ꯭ꯔꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯥꯏ ꯂꯥꯛꯄꯗꯨꯗꯅꯦ ꯆꯩꯔꯅꯤꯅ ꯑꯩꯅ ꯅꯥꯁꯟꯅꯔꯒꯅꯦ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯃꯔꯨꯞ ꯄꯩꯁꯥ ꯍꯨꯟꯕ ꯊꯥꯕꯅꯤꯗꯅ ꯒꯨꯂꯤꯁꯨ ꯂꯩꯔꯛꯀꯦꯅ ꯍꯥꯏꯕ ꯃꯥꯅ ꯑꯗ ꯃꯔꯨꯞ ꯄꯩꯁꯥ ꯍꯨꯜꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯇ꯭ꯔꯛ ꯑꯃꯅ ꯊꯣꯝꯃꯒꯅꯦ ꯁꯤꯕꯅꯤꯗ ꯑꯗꯣ ꯗꯥ ꯖꯦꯝꯁ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯐꯔꯕꯅꯤꯗ ꯃꯥ ꯁꯤꯈ꯭ꯔꯤꯁꯦ ꯏꯕꯥꯅꯤ ꯊꯨꯡꯅꯧꯅ ꯇꯝꯕꯒꯤꯅꯦ ꯗꯥ ꯖꯦꯝꯁ ꯑꯩ ꯅꯪ ꯅꯥꯛꯇ ꯂꯥꯛꯑꯒꯦ ꯑꯩ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦꯕ ꯑꯩ ꯊꯟꯗ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯏꯄꯨꯔꯣꯏꯕ ꯁꯤꯔꯁꯨꯅꯦ ꯑꯩꯗꯤ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯤꯗꯦ ꯑꯩꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯔꯤꯕꯅꯤ ꯑꯩꯗꯤ ꯗꯥ ꯖꯦꯝꯁꯀ ꯊꯨꯡꯅꯔꯅꯤ ꯈꯟꯕꯗꯅꯦ ꯋꯥꯈꯜꯁꯦ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯗꯥ ꯖꯦꯝꯁ ꯀꯩ ꯅꯨꯃꯤꯠꯇ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯅꯣ ꯑꯩꯗꯤ ꯉꯁꯤ ꯍꯦꯛꯇ ꯂꯥꯛꯅꯤꯡꯉꯕꯅꯤ ꯑꯩ ꯊꯟꯗ ꯂꯩꯕꯁꯦ ꯌꯥꯝ ꯇꯜꯂꯦꯕ ꯌꯨꯝꯁꯤꯗ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯃꯄꯨꯔꯣꯏꯕ ꯁꯤꯔꯒ ꯅꯨꯡꯉꯥꯏꯇꯕ ꯃꯆꯦꯠ ꯑꯃꯠꯇ ꯎꯠꯇꯕ ꯃꯈꯩ ꯅꯨꯡꯉꯥꯏꯔꯤꯁꯤꯕꯨ ꯀꯩꯅꯣ ꯁꯤꯕꯣ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯩ ꯁꯤꯈ꯭ꯔꯗꯤ ꯃꯥ ꯍꯔꯥꯎꯒꯗ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯟꯕ ꯃꯥꯜꯂꯦ ꯑꯩ ꯈꯣꯡ ꯊꯥꯡꯗꯣꯛꯍꯧꯕꯅ ꯐꯅꯤ ꯔꯥꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯟꯕꯅꯤ ꯑꯗꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯁꯤꯈꯤꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯅꯪꯁꯦ ꯊꯃꯣꯏꯗꯤ ꯍꯥꯏꯐꯦꯠꯇꯤ ꯀꯜꯂꯤꯍꯦ ꯅꯨꯡꯉꯥꯏꯇꯕ ꯃꯆꯦꯠ ꯑꯝꯇ ꯐꯥꯎꯗꯦ ꯍꯥꯏꯕꯅꯤꯗ ꯅꯁꯥꯗꯨꯗ ꯑꯗꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯩ ꯁꯤꯈ꯭ꯔꯒ ꯍꯔꯥꯎꯍꯧꯕꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯗꯣ ꯅꯪꯁꯨ ꯅꯪꯒꯤ ꯐꯖꯅ ꯂꯩꯔꯣ ꯉꯁꯤꯗꯒꯤ ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯩ ꯐꯖꯅ ꯁꯦꯟꯅꯖꯔꯒꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯌꯥꯝ ꯂꯥꯜꯂꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯜꯂꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪ ꯅꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤꯅꯤ ꯅꯄꯨꯔꯣꯏꯕꯒꯤ ꯈꯨꯗꯣꯜꯗꯣ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯑꯗꯣ ꯑꯩ ꯊꯝꯃꯒꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯜꯂꯦ ꯉꯁꯤꯗꯒꯤꯗꯤꯅꯦ ꯐꯣꯟ ꯇꯧꯔꯛꯑꯅꯨ ꯅꯪꯁꯨ ꯑꯩꯁꯨ ꯐꯣꯟ ꯇꯧꯔꯛꯑꯔꯣꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯈꯪꯈꯤ ꯎꯈꯤꯕ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯉꯁꯤꯗꯒꯤꯗꯤ ꯏꯕꯥꯅꯤ ꯀꯥꯎꯅꯔꯁꯤ ꯐꯣꯟ ꯊꯝꯃꯦ ꯑꯩ ꯐꯣꯟ ꯊꯝꯃꯦꯀꯣ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯛꯑꯅꯨ ꯑꯩꯁꯨꯅꯦ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯑꯔꯣꯏ ꯀꯩꯅꯣ ꯗꯥ ꯖꯦꯝꯁ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯑꯠꯇꯦ ꯑꯩꯕꯨ ꯀꯅꯥꯒ ꯍꯤꯡꯃꯤꯟꯅꯧ ꯍꯥꯏꯅꯣ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯗꯥ ꯖꯦꯝꯁ ꯈꯛꯇꯅꯦ ꯗꯥ ꯖꯦꯝꯁ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯗꯥ ꯖꯦꯝꯁ ꯍꯜꯂꯣ ꯗꯥ ꯖꯦꯝꯁ ꯐꯣꯟꯁꯦ ꯊꯝꯈ꯭ꯔ ꯃꯥꯜꯂꯦ ꯑꯁꯤ ꯑꯣꯏꯔꯦ ꯃꯇꯝꯁꯤꯒꯤ ꯅꯨꯄꯥ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯅꯁꯨ ꯂꯥꯟꯕꯅꯦ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯃꯟꯗꯦ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕ ꯇꯥꯃꯣ ꯔꯘꯨꯕꯨꯗꯤ ꯑꯩꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯤꯔꯥꯏꯕꯤꯈꯤꯕꯅꯤ ꯇꯥꯃꯣ ꯔꯘꯨ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯥ ꯋꯥꯔꯧꯗꯨꯅ ꯇꯥꯃꯣ ꯔꯘꯨ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯑꯩꯁꯤꯃꯨꯛ ꯐꯠꯇꯕ ꯅꯨꯄꯤꯁꯦ ꯂꯩꯔꯝꯃꯔꯣꯏ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯅꯨꯡꯉꯥꯏꯕꯗ ꯇꯥꯎꯔꯤꯉꯩ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯟꯅꯕꯤꯗꯨꯅ ꯂꯩꯕ ꯈꯤꯇꯪ ꯅꯥꯕꯗ ꯑꯩ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯥꯡꯗ ꯂꯦꯞꯄꯤꯕ ꯇꯥꯃꯣ ꯔꯘꯨꯕꯨꯗꯤ ꯑꯩꯅ ꯃꯤꯔꯥꯏꯔꯨꯔꯦ ꯇꯥꯃꯣ ꯔꯘꯨꯗꯣ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯇꯥꯃꯣ ꯔꯘꯨꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ ꯑꯩꯒꯤ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯇꯥꯃꯣ ꯔꯘꯨ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯅꯪ ꯑꯝꯇ ꯍꯜꯂꯛꯈꯨ ꯔꯘꯨ ngasi hanna yengbada tamoragu natana aigi kanasu lairamdre tamoragu nang amuk ni halakhu ayam na pende ayam lale taragu ado mayamgi mafamda karigumba khara haizage ngasi aingoda taribada sase tadanabagi damakta mayamda haizari hanna yengnaba matamda aigi nupado natana aigi nupido natana kanasu nangi damakta lepirama maramaduna nungsi janana yumban minanabagi damakta thajaba manghan bigano aduga atopa mityen karancham kesu khanbigano mayam adu natragati yamna wagani yumban minabada thajaba bu mangnakrabadi yumban minaba matamda any hiram kudi makta thajaba habase
ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯣꯏꯅꯃꯛ ꯚꯦꯂꯨ ꯂꯣꯏꯅꯃꯛ ꯍꯟꯊꯅꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯊꯥꯖꯕ ꯃꯥꯡꯍꯟꯕꯤꯒꯅꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯀꯧꯕꯤꯒꯅꯨꯀꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯄ ꯉꯝꯖꯔꯤꯕꯅꯦ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯧꯕꯤꯒꯅꯨ ꯊꯦꯡꯛ ꯌꯨ